Janims amati rimsta regular director leitabadagi thabak thorom sing mapung phana paikhatpa ngamdre hairi Kurumjari ISTV ki Manipuri pauming tabiri basing butaram nausari hujipau sandong bizari Manipurda analayang ki thabak tawbuda natana doctor kaya chahi khudingi putholiba Janim Samati Rimsta Hosik regular director leitabadagi thabak thorom sing pakhatpada khudong chadaba kaya mayongnari hairi ISTV news na phangwa pawgi matungina Janimsta Hosik director gi chas puriba Professor Debranai Shamasi mamang chahi gi jun gi tang taratare tagi chahi asigi January tha fawa tha taruki director gi chas puduna laglaba matungda tha ahum amaga amuk sangtoktuna Hosik director in charge oina thabak puri adumoinamak paus na makhatara duna regular director amana tabana tawning ba thabak kya mapung phana pangtukba ngamdabada natana mangna power exercise tongna bahonabada atofa staff amadi doctor singna thawaidabana thabak amata mapung phana pakhana bahonabada kudong chadaba kaya mayongnai hairi masna maram oiduna Janims ki sakha tharangi thabak sing amadi atai policy program kya pakhana bahonabada apan bo oire hairi masagi performance yenglaga matik chaba mebu Janims ki regular director oina thomu matamda hapa Janims ki makok thongba official kya na pamli Masida Chief Minister Okram Ibobina miyeng changhaningli Amoramda Housing Rings ki director in charge ODB Professor S Rita Devi Asisu English gani tara mangagi April ki tang kulum doidagi tha taruk ki director ki sas puduna lakiba adu English gani tara mangagi October ki tang kulum doida matam loi khrama matungda amuhana February ki tang ahumda order ama thoktuna tha taruk makhatana thabak puduna lagli Regular director natabana Rims ki sakhothorang ki thabak ya pakhana ma hona bada khudong chadaba kaya mayoknare hairi Regular director ama hamna ba marileda singna thabak pakhat piba Rims ki manung dalai riba doctor amadi official kya na supamli panbayai handak chathakiba assembly mifam da fawba Rims amadi Janims da regular director leitriba sigi matang da mafam kya puthongna duna khana khrabasu hauzik fawbagedi Janims amadi Rims da regular director sing hamna ba marileda singna thabak pakhalaktri National Food Security Act English ni tarahumdoi asi Manipur su laglibar April thadagi chanaragani hairibasigi matangda Uripok Kendrada Act asigi makhada kanaba phangadoriba asi matau karamna implement toba yagadagi habagi matangda awareness program ama Kendragi MLA L Nandakumar gi mayumda pangthokre Nupi khaktagi oba thoram aduda Councillor L Areng Kumar yauna miyoi kyana saruk yakhi MLA Nandakumar na Act asi chatnaba matamda Kendra sida mafam nipan thamduna kanaba pigani haiki ekyo effective paino masi karmai yendage khotage haiba se discuss torga moida tijana fully cooperation pibio haiba apilama toge mai rem sinche loin tawuraga nasi se invitation nama toraga moi difficulties ke haibiu aduga smai tawna sakana torise isi full cooperation pibio kan objective ni Langul Dalariba Ayus Hospital asi mioi kharagi sandan pham oire haina Manipuri Student Federation MSF na khangalagli Ayus system gi layeng asi Imphal gi mafam kharada OPD amasung IPD fawba hangdokna duna amadi chengi district ya dasu miyamda angakpa phangna kana birakpadagi ngasidi tonganba directorate ama linkatuna ahanbagi oina phamung yangkhai leiduna English singani taramanga gi jun thadagi Dr. Yaungna staff budani thoi leide hairi Ministry of Ayush New Delhi dagi senthang bitharakuna hospital asi chalai ribani adumoinamak hospital asida anaba mata leite hairi doctor nurse pharmacist x-ray technician cook laboratory technician singba punna staff mudani thoyasi chanafam leitre qualified oidama mayam amasu yauri hairi masibu yengsinaba medical board ki officer ama tongana thamduna ministry dagi chai kudingi yamlaba senpham sing bitharakli hairi Miam da pigadaba kanaba singasi miyoi kharana marnagi kanaba onthoktuna leire haina MSF na maral siragli hauji pawgi marthana tema brematang lozari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Old Lambuland opposite GP Women College.
Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIN. Class commencing from 4th April 2016. Only 40 students per batch. India gi ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic, MZ Avenue, Imphal. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Nauna hangjare Z Hyundai Authorized Servicing Center company na ayaba piraba training chapchara pass tawraba matam sigi matik charaba khutsu khulai gi mating same sariba Z Hyundai Authorized Servicing Center aikhoi khudong chaba singdi pan boot AC charger tire inflator wheel balancer wheel aligner spare parts pickup and drop amuktang nangsin biru aikhoi gi address ti khabam lamkhai near IGAR South Mantri Pukre adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lift staff syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sijinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai break ki batungda taram na moksari makhataba pawda Manipur de leriba mipum khuding magna ekhoi gi horpham kawda fai haina MLA Karam Thamarjina ngasi maizau khongnang thabagi mitam maikum hangtupagi thoramda haikre kyam gai sega lambi da pangthokiba chingu maizau khongnang thaba ningsing lup kyam gai na sinkiba thoram aduda KYPC ki president Churan Joy amadi donor oikiba waikhom Hemanta Susaruk yaki MLA na makha taraduna maizau gi mitam ama thambangamba haibasi ekhoi pumnamaki chokthoksan ngai ni haiki Sagolban Moirang Lerak Nepra Major Lekai Delaiba Young Social Service Union Senduna Union Asigi Ground da Nong Nasaba Children Park Ama ngasi Art and Culture gi Commissioner A Radha Kumar na hangdokre ngasi ki thoramadu da Imphal West ki DC Ningthongjam Geoffrey Union gi President N Iboyaima MSWDC gi Hanegi Chairman W Joymati yauna miyo kyana sarwyaki Pagasi W Joymati amadi N Geoffrey anina katpani thoranga mari lenana N Geoffrey na haikibada Missing yang kalakpagi matung ina sanabung kya mangsin lakpadagi angang singi sanapam rektabagi awaba mayok ngariba si ko nganaba khanduna pagasi chembani haiki angang singna makoi ki age group singi marakta amaga tinaba amaga interact tongnaba angang sing sanari khannabasu yawni kapnabasu yawni zainabasu yawni maduta makoina hairakadaba socialization ki process to aduki platform ma bibu to dibaru ese Project kuna development haraga building sabato in uba lambi sabato in uba maduna legedra bisi moi ba kuna koi gi wakalon kuna socialize to ba hitragati adugi purpose kari oyuri ISTV network ki internet line nini ki mamang dagi akhidre masna maram ojuna ISTV news yauna tongan bra program sing upload tawba amadi receive tawdam hona bada kudong sa da mayok nare masigidama miyamna waro bidanaba network asida khangalagli Ketrigau Kendra amadi Kurai Kendra anigi marakta laiba kongba turel mathakta saba ugi thong ama ngasi Indrajit kauba miyoi amana sangakre naha thong haina khangnaba thong asi kongba khaidiam lekai amadi kongkham lekai anigi marakta chathok chachin tongnaba thongni hairi thong asibu parja mayamna yonda aigi angam bakara puthoga mayamna semba yabagi chajok pina biduna aina ngasi thong asi lesunduna lekai isi laiba halaman singa gi chinaw pai punamakta ngasi aina thong asi sinajare leuriba aigi punsi sida ai ngamigai kendra sida laiba ai ngamige mateng pangjige habisi aina odrome am prescription tamjira
Houses Sathariba Class 10 gi Parikha gi Social Science Toponimita Joint Student Coordination Committee gi members singna Thawal Visnupur Amadi Imphal West ki Board ki Center singda yangsin basapada Khangabo Pujari High School tariba OC Mathoni Thina Toramre Hairi Amadi Atay Tongan ba Center sing yangsin bada Nambol Center A Nambol Higher Secondary School Center the Invigilator tariba Oza Sing aduna Mobile Paiduna Parikha Pangthuliba ka sing adugi Manung Amadi Mapanda Zatuna Ledam Bathenglaki Matau Nintina Togdabo Oza Sing Committee na Miyang Janglagani Hairi Janim Samiti Rimsta Regular Director like Tabadaki, Tabak Thorum Singapore Pana Pakapangam Dre Hairi. How's the ISTV Pao Ming Tabiru Simomukana, Kurumzeri.